ꯈꯖꯤꯛ ꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯤꯁꯛ ꯑꯃꯅ ꯑꯍꯣꯡꯕꯒꯤ ꯃꯃꯤ ꯑꯃ ꯎꯠꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯑꯁꯨꯃꯛ ꯈꯪꯕ ꯇꯥꯕꯅꯤ꯫ ꯅꯨꯔꯩ ꯑꯗꯨ ꯃꯦꯂꯩ ꯁꯅꯥꯗꯨꯅ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯥꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔꯒ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯆꯤꯔꯣꯜꯒꯨꯝ ꯃꯤ ꯇꯥꯈꯤꯗꯅꯕ ꯃꯑꯣꯡꯗ "ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯤ, ꯍꯥꯏꯌꯣ ꯃꯦꯂꯩ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯅꯣꯟꯈꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯏ꯫ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯈꯨꯝꯃꯤ, "ꯏꯇꯥ, ꯃꯤ ꯌꯥꯝ ꯂꯩ, ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ." "ꯑꯗꯨꯅꯦꯕ, ꯅꯪ ꯀꯩꯅꯣꯝ ꯇꯧꯕꯗꯤ ꯃꯥꯜꯂꯦꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯗꯣ ꯏꯇꯥ." ꯃꯦꯂꯩ ꯁꯅꯥꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯟ ꯂꯥꯟꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯂꯤꯗꯨꯁꯨ ꯂꯥꯛꯏ꯫ ꯂꯤꯂꯤ ꯂꯥꯛꯄꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯤꯂꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ "ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯈꯣꯏꯅꯤ ꯌꯧꯔꯛꯄ? ꯈꯔ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯀꯦ ꯇꯧꯕꯁꯦ, ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯅ ꯍꯦꯛꯇ ꯌꯥꯗꯕ ꯇꯧꯔꯤꯁꯦ꯫ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯂꯁꯤ, ꯃꯌꯥꯝꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯣ." ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯤꯂꯤ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯄꯨꯟꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯍꯥꯟꯅꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ꯫ ꯃꯤꯅꯠꯁ ꯈꯔꯗꯤ ꯑꯁꯨꯃꯛ ꯆꯪꯏ, ꯂꯣꯏꯔꯦ ꯍꯥꯏꯔꯕꯗ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥ ꯑꯃꯗ ꯂꯥꯛꯂꯤ꯫ ꯇꯦꯂꯔ ꯂꯩꯔꯝꯃꯤ, ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯤꯂꯤꯗꯨ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯤꯗꯒꯤꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯦꯆꯤꯟ꯫ ꯍꯣꯔꯦꯟ ꯕ꯭ꯔꯦꯛ ꯇꯥꯏꯝ ꯂꯩꯔꯛꯀꯅꯤ, ꯑꯗꯒꯤ ꯁꯨꯇꯤꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯣꯏꯗꯤ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯁꯤꯗ ꯂꯩꯅꯕ ꯁꯤꯜꯂꯨ ꯍꯥꯏꯔꯒꯁꯨ ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯃꯛ ꯁꯤꯟꯒꯦ." ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯇꯞꯅ ꯈꯨꯝꯃꯤ ꯅꯨꯔꯩ ꯑꯗꯨꯅ, "ꯂꯩꯐꯝꯒꯤꯗꯤ ꯌꯥꯅꯤ ꯏꯆꯦ, ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯒꯤ ꯑꯁꯨꯃꯛ ꯂꯥꯛꯆꯒꯦ꯫ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯁꯨ ꯌꯨꯝꯁꯦ ꯃꯤꯔꯣꯜ ꯂꯩꯖꯗꯕ, ꯑꯗꯨꯅ ꯁꯤꯗ ꯂꯩꯕꯗꯨꯃꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ." "ꯍꯣꯏ, ꯀꯥꯏꯗꯦ, ꯅꯣꯏꯅ ꯍꯦꯛ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯒꯅ ꯍꯦꯛ ꯂꯩꯌꯨ, ꯅꯣꯡ ꯐꯥꯗꯣꯛꯁꯨ꯫ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯅꯊꯧ ꯇꯧꯔꯣ, ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ, ꯂꯥꯛꯄꯗꯒꯤ ꯌꯦꯡꯗ꯭ꯔꯤ." ꯂꯤꯂꯤ ꯑꯗꯨ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩ ꯁꯅꯥ ꯑꯃꯗꯤ ꯅꯨꯔꯩ, ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯣꯝꯗ ꯇꯞꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯇꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯋꯥꯡꯕꯗꯨ ꯃꯥꯒꯤ ꯅꯍꯥꯟꯗꯒꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯁꯨꯅꯕ ꯇꯧꯏ, ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ꯫ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯦꯕ ꯀꯔꯃ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯛꯅꯅꯤꯡꯕ ꯄꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯏꯕꯨꯡꯉꯣ, ꯇꯧ, ꯉꯥꯡꯕ ꯁꯛꯄꯁꯦ ꯈꯔ ꯇꯥꯟꯅꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ, ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯅꯪꯅ ꯇꯧꯕ ꯇꯥꯕꯅꯤ." ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕꯅ ꯄꯨꯋꯥꯡꯕꯗꯨ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ, "ꯄꯥꯕꯅ ꯐꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯕꯁꯨ ꯑꯩꯅ ꯍꯦꯛꯇ ꯅꯨꯄꯤ ꯄꯨꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯊꯤꯕꯕꯨ ꯆꯥꯛ ꯏꯁꯤꯡ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯅꯕ꯭ꯔꯣ? ꯑꯩ ꯂꯣꯏ ꯇꯧꯒꯦꯀꯣ ꯄꯥꯕ꯫ ꯑꯗꯨꯅ ꯄꯥꯕꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯠꯈꯣ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯅꯨ." ꯃꯆꯥꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ "ꯍꯧꯖꯤꯛꯄꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ, ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯅꯄꯥꯏꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯄꯣꯞ ꯇꯥꯒꯗꯕ꯫ ꯏꯕꯨꯡꯉꯣ, ꯐꯔꯦ, ꯌꯨꯝ ꯁꯪꯉꯃꯨ, ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ." ꯃꯆꯥꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯋꯥꯡꯕꯗꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯍꯧꯏ꯫ ꯀꯩ ꯈꯪꯗꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡ ꯅꯨꯄꯤ ꯊꯤꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤ ꯊꯤꯕꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅ, ꯀꯩ ꯈꯪꯗꯅ ꯑꯩꯅ ꯁꯣꯝꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯈꯪꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ꯫ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯌꯥꯝꯅ ꯁꯣꯏꯔꯕ꯭ꯔꯥ? ꯁꯣꯏꯗꯦ, ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯉꯥꯏꯔꯤꯁꯤ꯫ ꯑꯩꯅ ꯈꯪꯗꯕ ꯋꯥꯔꯤ ꯈꯔꯁꯦ ꯈꯪꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯒꯦ꯫
ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯐꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯐꯤ ꯁꯨꯕꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯅꯣꯏ ꯄꯥꯕꯅ ꯁ꯭ꯋꯥꯏꯗ ꯅꯪꯗꯣ ꯐꯤ ꯁꯨꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯗꯨꯗ ꯂꯥꯛꯏꯅꯦ ꯅꯪꯒꯤ ꯅꯥꯛꯇ꯫ ꯏꯇꯥꯎ ꯍꯣꯏꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯐꯥꯎ ꯁꯪꯕ ꯅꯠꯇꯦ꯫ ꯃꯈꯨꯠ ꯑꯗꯨꯗꯤ ꯂꯦꯞꯇꯅ ꯃꯇꯥꯎ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯋꯥꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯩꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯏꯇꯥꯎ, ꯀꯔꯤ ꯅꯨꯡꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯋꯥꯔꯁꯨ ꯋꯥꯅ ꯊꯕꯛ ꯑꯃ ꯇꯧꯍꯧꯔꯤꯗꯣ ꯐꯔꯝꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯀꯣꯏꯊꯣꯛꯁꯤꯗꯅ ꯌꯥꯗ꯭ꯔꯣ? ꯌꯥꯏ ꯏꯇꯥꯎ, ꯆꯠꯁꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯩ ꯇꯜꯂꯤ ꯇꯁꯦꯡꯅ꯫ ꯅꯪ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯀꯩ ꯑꯔꯨꯕ ꯂꯩꯔꯒꯦ ꯅꯪꯒꯤ? ꯅꯪ ꯂꯥꯛꯏꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ꯫ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯁꯤ ꯐꯤꯁꯦ ꯑꯃꯨꯛꯇ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯀꯥꯗ ꯐꯝꯃꯨꯁꯦ꯫ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕꯗ ꯀꯌꯥ ꯀꯩꯗꯧꯗꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯨꯋꯥꯡꯕꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯨꯋꯥꯡꯕꯗꯨ ꯃꯃꯥꯟꯅꯕꯗꯨꯕꯨ ꯌꯦꯡꯅ ꯇꯞꯅ, ꯏꯇꯥꯎ, ꯋꯥꯐꯝ ꯑꯁꯤ ꯑꯩ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯌꯥꯝ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯩꯅ ꯍꯦꯛꯇ ꯍꯪꯕꯗꯁꯨ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ꯫ ꯍꯪꯉꯨꯅꯦ, ꯀꯌꯥꯝ ꯂꯨꯕ ꯋꯥꯐꯝꯅꯣ? ꯅꯪꯅ ꯑꯗꯨ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯨꯄꯥ ꯃꯥꯟꯗꯦꯗꯩꯕꯣ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯅꯣꯏꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯅ ꯏꯇꯣꯝꯇ ꯄꯥꯈꯠꯄ꯫ ꯑꯗꯨ ꯌꯥꯔꯤꯁꯦ, ꯑꯩꯅ ꯍꯪꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯃꯦꯂꯩꯁꯅꯥ ꯈꯪꯕ꯭ꯔꯥ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯂꯦꯡꯒꯥ ꯑꯝꯇꯅꯤ꯫ ꯑꯗꯣ ꯃꯥꯗꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯉꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯌꯥ ꯐꯖꯕ ꯑꯃ ꯑꯣꯏꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯦꯝꯆꯥ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯄꯗꯨꯅꯤ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯅ ꯃꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯞꯅ, ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯕꯖꯥꯔ ꯆꯪꯉꯨꯏ꯫ ꯑꯗꯨꯗ ꯃꯥ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯛꯄ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯈꯪꯉꯝꯗ꯭ꯔꯦ, ꯑꯩꯇꯅ ꯃꯥ ꯈꯪꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏ ꯃꯥꯡꯈ꯭ꯔꯤꯕꯅꯣ? ꯅꯪꯒꯤꯗꯣ ꯏꯇꯥꯎ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ꯫ ꯍꯤꯡꯉꯒꯕꯨ ꯀꯩꯗꯧꯕꯒꯤ ꯃꯈꯣꯏ ꯂꯩꯅꯕꯒꯤꯗꯃꯛ ꯈꯨꯜ ꯑꯁꯤ ꯂꯥꯛꯇꯣꯏꯅꯣ? ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯁꯦꯡꯕꯃ ꯈꯪꯗꯦ, ꯃꯔꯝꯗꯤ ꯃꯃꯥ ꯃꯆꯥꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯔ ꯊꯪꯅꯕ ꯈꯨꯜꯒꯤꯔ ꯅꯨꯄꯥ ꯑꯃꯒ ꯃꯦꯂꯩꯁꯅꯥꯒ ꯅꯠꯇꯕ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤ ꯁꯨꯃꯥꯏꯅ ꯍꯥꯏ꯫ ꯅꯠꯇꯦ, ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤꯕ? ꯂꯨꯅ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯁꯨꯝ ꯈꯪꯅꯤꯡꯂꯒ ꯂꯩꯔꯕ ꯑꯗꯨꯒꯤꯅꯤꯗ꯫ ꯑꯗꯣ ꯏꯇꯥꯎ, ꯊꯥꯏꯅ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯈꯤꯕꯗꯣ, ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯀꯣ꯫ ꯅꯪꯗꯤ ꯅꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯑꯐꯕꯤ ꯑꯃ ꯌꯦꯡꯉꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅꯁꯨ ꯅꯪ ꯅꯨꯡꯁꯤꯗꯦꯗꯅ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯁꯨ ꯅꯪ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯕꯗꯣ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ, ꯃꯔꯝꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯄꯤꯕ ꯅꯇꯣꯝꯇꯅꯤ꯫ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯃꯟ ꯆꯟꯗ꯭ꯔꯤꯕ ꯂꯩꯔꯥꯡ ꯑꯣꯏꯅ ꯊꯤꯌꯨ꯫ ꯃꯤꯅ ꯈꯣꯡꯅꯦꯠꯅ ꯐꯃꯣꯏꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯃꯕꯨ ꯅꯪ ꯈꯨꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯏꯆꯝ ꯆꯝꯅ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯕꯁꯨ ꯋꯥꯍꯩ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯍꯨꯒꯤ ꯅꯣꯡ ꯆꯨꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯪꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯥꯟꯅꯕꯗꯣ ꯇꯞꯅꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯍꯤꯡꯕꯁꯨ ꯍꯤꯡꯂꯝꯒꯅꯤ ꯈꯟꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ꯫ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ꯫ ꯋꯥꯁꯦ ꯁꯣꯏꯗꯅꯁꯨ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯄꯨꯋꯥꯡꯕ ꯃꯇꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯦꯟꯊꯣꯛꯄꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯣ ꯌꯥꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ, ꯑꯗꯨꯗ ꯁꯨꯝ ꯍꯪꯂꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯀꯥꯏ ꯆꯠꯁꯦꯕ? ꯀꯥꯏꯗꯕꯨ ꯆꯠꯇꯣꯏꯅꯣ, ꯂꯥꯞꯅ ꯆꯠꯂꯣꯏꯗ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯊꯣꯛꯎꯁꯦ ꯍꯥꯏꯕꯅꯤ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯆꯥ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯔꯤ ꯍꯥꯏ꯫ ꯅꯪꯒꯤ ꯑꯝꯇ ꯌꯦꯡꯁꯦ꯫ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏ ꯂꯩꯗꯣꯏꯅꯣ? ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣꯗꯅ꯫ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤ? ꯑꯩꯗꯤ ꯏꯌꯥꯝꯕ ꯂꯩꯔꯤ, ꯅꯪꯗꯤ ꯅꯇꯣꯝꯇꯅꯤ, ꯈꯦꯠꯅꯕ ꯌꯥꯝ ꯂꯩꯔꯤ꯫ ꯍꯣꯏ, ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯨꯝꯃꯤ꯫ ꯈꯪꯗ꯭ꯔꯗꯤ ꯇꯥꯎ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒ ꯑꯝꯇ꯫ ꯂꯥꯏꯅ ꯇꯝꯃꯛꯄ ꯑꯃ ꯂꯥꯛꯁꯅꯣ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏꯀꯣ ꯅꯪ꯫ ꯅꯪ ꯂꯥꯛꯑ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯃꯊꯥ ꯍꯥꯞꯄꯦ꯫ ꯅꯣꯏꯁꯦ ꯐꯠꯇꯦꯗꯀꯣ ꯑꯣꯏꯕ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯨꯋꯥꯡꯕꯗꯣ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫
ꯀꯔꯤꯒꯨꯝꯕ ꯂꯩꯈꯥ ꯇꯥꯔꯕꯤ ꯑꯃ ꯇꯁꯦꯡꯅ ꯑꯣꯏꯔꯝꯂꯕꯁꯨ ꯃꯥꯕꯨ ꯑꯁꯨꯃꯛ ꯅꯨꯡꯁꯤꯈꯤꯒꯗ꯭ꯔꯥ ꯀꯝꯗꯧꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, ꯁꯃꯥꯖꯅ ꯇꯥꯊꯤꯅ ꯉꯥꯡꯂꯛꯂꯤ, ꯁꯥꯒꯩꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯕꯨ ꯃꯥꯕꯨ ꯏꯟꯊꯣꯛꯀꯗ꯭ꯔꯅꯦ? ꯃꯥꯒꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯠꯈꯤꯗꯦꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯃꯥꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯝꯃꯨ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯃꯥꯅꯕꯨ ꯑꯩꯕꯨ ꯑꯦꯛꯁꯦꯞ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯑꯣꯏꯔꯕꯁꯨ, ꯂꯩꯈꯥ ꯇꯥꯔꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥ ꯂꯧꯒꯅꯤ꯫ ꯃꯦꯂꯩꯁꯅꯥ, ꯊꯃꯣꯏ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕꯗꯤ ꯑꯣꯏꯔꯝꯃꯨꯀꯣ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪ ꯌꯥꯝ ꯄꯥꯝꯃꯨꯖꯩ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ? ꯇꯞꯅ ꯍꯥꯏꯖ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯑꯗꯨꯅ ꯁꯥꯒꯠꯂꯛꯄꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗꯅꯤ ꯄꯣꯊꯥꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯑꯃ ꯆꯥꯕ ꯅꯠꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯩ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯤꯂꯤ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯂꯤꯂꯤ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯕꯨ ꯌꯦꯡꯅ ꯇꯞꯅ, ꯅꯣꯏ ꯑꯅꯤ ꯂꯥꯛꯄꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯆꯤꯀꯟ ꯊꯣꯡꯊꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯔꯤꯁꯦ꯫ ꯌꯦꯡꯉꯣꯏ, ꯅꯣꯏꯅ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯍꯦꯛꯇ ꯍꯪꯉꯨ꯫ ꯄꯨꯟꯅ ꯈꯪꯈꯪꯗ ꯀꯌꯥ ꯇꯥꯅꯧꯀꯣ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯁꯤꯒꯤ, ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯔꯩ ꯑꯃꯗꯤ ꯃꯦꯂꯩꯁꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯋꯥꯗꯤ ꯉꯥꯡꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯃ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯇꯝꯉꯥꯟꯕꯗꯨꯒꯤ ꯀꯣꯜ ꯑꯗꯨ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯔꯩ ꯃꯉꯣꯟꯗ ꯂꯥꯛꯏ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯤ ꯈꯔ ꯀꯣꯝꯕ ꯃꯐꯝ ꯑꯃꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯝꯉꯥꯟꯕꯗꯨꯅ ꯇꯞꯅ, ꯊꯕꯛ ꯂꯥꯛꯄꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ, ꯋꯥꯕ꯭ꯔꯣ, ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏꯗꯤ ꯊꯕꯛꯇ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯤꯁꯛꯅꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯗꯤ ꯋꯥꯗꯦꯗ, ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯒꯤ ꯄꯩꯁꯥ ꯂꯥꯛꯐꯝ ꯁꯤꯟꯐꯝ ꯑꯃ ꯃꯁꯛ ꯈꯪꯅ ꯂꯩꯕꯁꯤꯗ꯫ ꯏꯆꯦꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯅꯪꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯑꯩ ꯍꯥꯏꯒꯦ꯫ ꯈꯨꯗꯛꯇ ꯑꯩ ꯐꯣꯟ ꯇꯧꯔꯛꯇꯅ꯫ ꯌꯥꯗꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯆꯦꯗ ꯈꯪꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ꯫ ꯑꯩ ꯍꯦꯟꯅ ꯏꯀꯥꯏꯒꯅꯤ ꯍꯥꯏꯕ ꯅꯪꯕꯨ꯫ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯉꯝꯅꯕ ꯃꯌꯣꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯩ ꯇꯨꯁꯣꯟꯕꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯃꯁꯛ ꯑꯃ ꯑꯣꯏꯔꯤ꯫ ꯊꯧꯅꯥ ꯂꯩꯕꯤ, ꯏꯆꯪ ꯊꯧꯕꯤ ꯅꯪꯒꯨꯝꯕꯤꯁꯦ ꯑꯩ ꯄꯥꯝꯃꯤ꯫ ꯇꯜꯂꯤꯕꯣ, ꯑꯩꯗꯤ ꯋꯥꯒ ꯉꯥꯡꯗꯧꯕ꯫ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯕ? ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏꯅꯣ? ꯑꯩ ꯎꯅꯤꯡꯉꯕꯣ ꯅꯪꯕꯣ? ꯍꯣꯔꯦꯟ ꯂꯥꯛꯎꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ? ꯇꯝꯉꯥꯟꯕꯗꯨꯅ ꯈꯨꯝꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯆꯩ ꯅꯨꯔꯩ ꯑꯗꯨ ꯑꯗꯨꯒ, ꯌꯥꯔꯤꯕ ꯑꯝꯇ ꯑꯉꯥꯡꯗꯧꯅ ꯁꯨꯝ ꯍꯪꯉꯤꯅꯦ꯫ ꯅꯪ ꯎꯅꯤꯡꯕꯒꯤ ꯅꯠꯇꯦ꯫ ꯁꯨꯝ ꯃꯥꯟꯗꯕ ꯑꯩ ꯎꯅꯤꯡꯂꯛꯄ ꯃꯥꯜꯂꯛꯄ ꯅꯪꯒꯤ ꯅꯑꯣꯡꯗꯣ꯫ ꯑꯗꯨ ꯅꯨꯔꯩ, ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯅꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯅꯪ ꯁꯤ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣꯏꯕꯅꯤ꯫ ꯍꯣꯏꯕ ꯇꯧꯗꯦ, ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯊꯥꯖꯗꯕ ꯇꯧꯅꯨꯀꯣ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯀꯥꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ꯫ ꯇꯝꯉꯥꯟꯕꯗꯨ ꯍꯣꯏ ꯍꯥꯏꯅ ꯇꯌꯥꯡ ꯍꯦꯛ ꯍꯥꯏꯅꯤꯡꯕ ꯑꯃ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ, ꯐꯖꯅ ꯇꯧꯔꯨꯔꯣ꯫ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯏꯁꯧ ꯈꯔ ꯇꯧꯒꯟꯕꯅꯤ, ꯃꯁꯥꯒꯤꯅꯤ, ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ꯫ ꯌꯥꯔꯦ ꯚꯥꯞ, ꯊꯝꯃꯒꯦ꯫ ꯃꯤ ꯊꯕꯛ ꯑꯃ ꯍꯧꯅꯈ꯭ꯔꯦ꯫ ꯃꯤ ꯉꯁꯤꯗ ꯂꯥꯛꯂꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯍꯥ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯈꯨꯝꯂꯛꯄ ꯍꯥꯏꯕ ꯋꯥꯗꯨ ꯑꯃꯨꯛ ꯇꯥꯗꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯍꯥ ꯊꯕꯛ ꯇꯧꯔꯤꯕꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯅ ꯁꯨꯒꯦ ꯌꯥꯎꯅ ꯁꯨꯔꯕ, ꯑꯇꯟꯕꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯕ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ, ꯂꯣꯏꯕ ꯀꯧꯕ ꯂꯩꯇꯦ꯫ ꯊꯕꯛ ꯍꯥꯏꯁꯤꯗꯗꯤ ꯃꯇꯝ ꯑꯗꯨꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯋꯥꯡꯕꯗꯨ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯥꯜꯂꯞ ꯇꯧꯅ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝꯗ ꯀꯌా ꯂꯩꯔꯛꯇꯕ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯁꯨꯝꯅ ꯂꯩꯀꯥꯏꯗꯒ ꯊꯣꯛꯂꯛꯄꯁꯤ ꯃꯤꯅ ꯌꯥꯝ ꯉꯛꯅꯩ꯫
haina mana matau hoi lakpada laikai gi hel nupa amana hai bungo nangbu saurel gi masa nupa tu natrane mani khura udabu kuiri de nei sadi karai de sat kai bunu nangbo asoi phawu sum koiru gi tobani ngasidi thabak suti oibaga kaiga yumda sum leibase ware haidana hoi chaluro adudi hoi hairamduna puwangbado matau adugi yumda laktuna makoi ahum ado khul thangnaba romda numidang wairam matam aduda makoi chali walking oina singyagi phajaba lampakta angangsingna sanariba mayam adubu yengna adubu thengno haina tamlakpa oibana ngasidi ithayek thajadana yaisna hoi kangmuduga thengnarammi puwangbasina yaisna si kanano haiba khangdrabasu laikai gi pakhang masa nupa masa kayana mahakpu khangi phajabada liri khoiribada maming chatliba ma oibanina haina puwangbadubu yengna chatminaba mamanaba mana puwangba nupi phangdana sum leidui sorokpudi asida chaliba nupi masa soina khangi khangnaro ai haina biragi kanano haibadumadi khangningba oirubana kanano haina yengi hoi chumlami phajarami tasengni hek ubada misakado adubu thamoi yobadi oikhitre asidi ngang natro noisu thokpa karai de gengang noi bungo asi sab charbani noina talli hairaga na ai sangsin dun haige magalak minari se ekhoi thangnabagi angang nupi masani karan tong noi to mi mamang paisa yarpu natro yani ai togise asi haina makhol thokna nupi masa singdubu yengna bema somdum da lao kaurakliबदो mabunggumbani aduna kari leiribno haina khalli nupi masa makhoidusu aduna amada onsinduna lau ngek chalusi natradi yam nungararoi ekhoi thangnabagini yaisna yauna makhoi ahum adusu pakhang makhoina leiriba domda lai tapna nupi masa sing aduna laklabanina asida singju charge lau ineki tuki gi potphamda kaisu thoina wakhalama hena khaluba tawdana makhoi puna laktuna potpham aduda phamthaduna marang tawduna lei ikai thiganbi adusu ikaina duna leiri hangatna phawba yengnaba natte do tasengna hairabada sanabadusu haikrabada ngihak tumina phamduna lei makhoi sing ado tawpham khangdana